Reserve Forest Area da Kanglon Kaina tongan ba structure sing sajanduna leiriba singi mathakta Forest Department na drive sathakre. Koromjari ISTV News meeting tabiriba singbu taram noksari pau sandona pizari. Reserve Forest Area da Kanglon Kaina tongan ba structure sing sajanduna leiriba singi mathakta Thobal District Thobal Forest Divisional gi manungchanna Gwarok Reserve Forest ta makhatana eviction tawkre. Thobal Forest Division gi DFO Dr. Laisangthem Jashli gi meeting makhada Thobal Range ki Range Officer Dinesh Chandra Sharma na lusingduna Thobal masung kaksang range ki apunba team mamana sathakiba eviction drive aduda Gwarok Reserve Forest ki manungchanba Langmai Theta Forest lamda sangshinduna Kanglon Kaina sajalamba structure sing thugai kre haidi. Gwarok Reserve Forest ki area da nirak shuba oina sathakiba eviction drive aduda pamdaba thodok sing thoktanaba Nongpok Sengmai Police Station ki OC o inau bina lusingba nupa amadi nupi police team sing laktuna section na ngak sen ki eviction aduga mari lenana Thobal Forest Range ki Range Officer Dinesh Chandra Salamna sathariba eviction drive asi thasigi tangkun manga dagi satharaktuna anirak shuba oina pangthokliba eviction asida Langmai Thet ki area da Kanglon Kaina Reserve Forest ki lamda sangshilanga sajilamba Paka building ani amadi vermi compost ki structure ma thugai kre hai ki Makata nasu Reserve Forest asigi area da eviction chathaki gani Gwarok Reserve Forest ki area da Kanglon Kaina structure sing sajili bisingna masa na khangna lokthok piu department na eviction laklaga thugai ba ngai bi ganu Forest Department ki oina di Reserve Forest ki area da Kanglon Kaina sangshilamba sing leptana thugai ki gani hai ki Thobal Forest Division na sasar charamba eviction drive asin nahan tang kun manga degi hojabani aduga ngasi ga anirak subo ina sajabani apoi ngasi thugai jagi ba structure si Langmai Thet ki area da paka structure ani manga da vermi compost ki structure am ga thugai jare makhata na su akoi Gwarok Reserve Forest ki manung chan na henjin na lai ba structure si chari sana khangna lathok piu haina akoi mayam ju appeal tawjari Manipur Lengak na lambi pakthok na balokhalak liba khongthang asina lamlai FC gi manung chana leiba khul kaya gi lambi gi matai da leiriba yum kaya gi mioi sing leifam leitaduna koicha chatuna mi gi yumda saijang duna refugee amagum lei hogadori bara haina nongada awang leikai da leiba mioi kaya na phongdorakli masiga mari leinana nongada awang leikai da leiba yum tara henba gi mioi sing na saruk ya duna paugi mi pamama pangthokre paugi mi phamadu saruk yakiba moirangthem surjit kauba mioi amana phongdorakpada makoina leiriba mafam asi makoigi mapa mapugi haktaktagi chahi humputara marifu hena leiraklaba mafamni mafam aduda leiriba mioi sing asi ayambana nomagi aphang aphangba thabak su nomduna leiba mioi singni makoigi ni haibada atai atopa low inkol amata su leite lengak asna paikhalakliba lambi pakthokpagi thabak mafam kaya da tawba si yamna aphaba khongthangni adubu mafam sida chahi kaya gi mamangdagi leirakpa makoigi oinadi aduki matik awaba mamayok na hale haidi Haujuk chathariba lambi pakthokpa asida makoigi oina su ayetpa leite makoigi oina chapsaba leifam ama hana lengak asina mafam saba amada sinbiyu madugi matungda eviction asi tawbiyu madu natrabadi makoigi leifam leitabana mafam aduda sirabasu sigani haiki sidagi koi chatlo haiba taragadi koi sarkarna karigumba mafam ama pidri hawbudi akoi mafam sidagi lengdana akudum leiba natragadi akoi upai lejete sibu taragasu koi si mafam sidi sijagani ai masi haijaningi sarkarna miyang changbiyo hujik makke mana lokthok pigragadi akoi leibam songlai lete jaga ambo lete akoi ginena jaga sidalaini haibagi akoi yarefam jaga thufam jaga kaimbo lejete yaragadi sarkarna akoi gi jaga si khara yengbiraga koi leifam leitri phawudi mafam khara sinbiduna kanbiyu hana haijaningi India Lengak na Gram Panchayat ki mafam singda leiriba job card holder sing amadi kungang ama saukhatpada job card holder sing ki thodang singbu masak khangbaga loinana job card holder sing na nongmada pung nipan thabak suba ngamnabagi pandamda Bishnupur district ki Nambol city block ki manungda leiba Ngaikhong Gram Panchayat ki manungda time motion study gi changyeng tawduna job card holder sing na thabak sukhre Ngaikhong Kulen Gram Panchayat ki thau puramba sing yauna mari leinaba department ki makhok thongba official sing laktuna
hakthengna yengshinbaga loinana job card holder amana nongmada pung kaya thabak suba yabagi haibaduchu yengshinki saruk yakhibi senior SO Siamna matam gi oina anuba ahongba lakpagi matungina ministry na pirakliba thabak singasi field komduna thabak ta onthokna na bahona bani India lengak na su job card holder singi kusumal matam gi ahongba lakli job card holder sing da su thabak subagi hainabi thambaga loinana suriba thabak asina aikhoi gi kana naba amadi khungang ama chawkhana na bahona bada isa gi thodang lei haibadu khanghan na ba su khona duna makoi gi kusumal su ahongba lakna ba ministry na honari haiki माइना वा कल्चर सि लेना बिनंगते लोइन नाइ कोइ ऑफिशियल सेक्शन ऑफिसर ट्राइन थोइ लाक्चरी दे क्वाइ मरु ओइबदी सिगी एसिसो लेरिबा बीएफटी सिंगसे सिना सुकी मतिक सपोर्ट पीबी हाइ तारे मोइ मते यावदन दे कोइ सु थाबक पांथोकदा परफॉर्म तौबद अहोब लैदोइने स्ट्रीमलाइन ओइ लांगनबा सुबुर ओइ सुनबा मयाम gi प्रजा gi थाबक सि सुकी दि फजन बिनंगते कोइ हाइबा कोइ टेक्निकल टीम जीआरएस बीएफटी सिंग सि मयाम हिक तौगा Ward number 6 ki hanagi member Laisram Siam Sana Ngaikong Gram Panchayat Department Pirakliba matam gi kanaba thabak sing hakthengna na praja sing da yohonbaga loinana miyamna thabak subagi hainabi leinaba honabada aikoi khudingmak honaminasi loinana job card holder sing da work culture leinana honabada khudingmaki thodang lei haibadusu punna khangminabagi matam oire haiki ina ward number 6 isna Gram Panchayat sida mama hakak tisu hana mayamna thabak subasi laiba work culture si ward number 6 ke leiba maru nupi sing amasung naha sing ahan sing kun lei ko thabak suba work culture si leiba maram moraga thabam tau saba matamda ikuna ilin lei ko tatou tasin tawga thabak su si babadi subagi heavy lama work culture ma leiba simuna leiba sidi mukta yamna nungaijai Pau gi marak sida break amalomina se Dada! Ibe makigano. Alda betamo. Sige yung se next time tina check sin na laksilo ka tamro banine. Dada lang se juhar habaga am takitarbo. Asum na mayam na machalbo ngapshan lugum. Masige yung masibu aso yung an ko kada batagi. Next time tina ngapseli. Next time tina juhar habati ngakok na nabasim bani. Zaman check mo isi na mana concrete ka tok na tinago matanda. Kapang mo amuk kena enggal adli. Next TMT strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Liver cirrhosis and liver cancer clinic for liver transplant. Dr. P. Balachandran Menon, a renowned liver transplant surgeon from AIG Hospitals, Hyderabad, a leading brand in gastroenterology in Asia, will be available for consultation from 3 p.m. to 5 p.m. on 14 August 2025. For pre-assessment, please consult Dr. Goldie Longjam, consultant medical gastroenterologist from 2 p.m. to 4 p.m. Monday to Friday. For details, please contact Seizure Hospitals. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khonghamba nungairakaba amadi kuchu kumen senghallakti kuding maksibu ngaktokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Bracketungda Mohana Taram Noksari Makatarakpa Pau Pizari Lions Club of Imphal Chanura, Imphal Global, Imphal Golden Pride Madi Imphal Paradise na Puna Sinduna, Rohit Mehta Lions Quest Week ki Thorbama, Yaral Pata Leba Mega Manipur School the Pangthokre. Thormaduda Mahirucha Manipuram Sarugyaki. Mahiru Singbuna the Yektana Thamba Madi, Makoina, Mahitam Lingaida, Lokshan Bayaba Habawakalun Kayasu Piki. Lintoi Ningombam MJF na. Me in a mirror self-awareness haiba topic da mahiroi singna punsigi mai pakpa lambi amada chatpa matamda thengnagadaba kaya gi maramda pukning loksing oiba yaba wafam kaya su thamki slogan writing competition amadi good behavior haiba topic da poster making contest amadi how social and emotional learning nurtures responsible citizenship haiba timda essay writing competition ama shupang thokhi Saruk yakiba mahiroi singda Lions Club ki maikaidagi participation certificate amadi che kalam sing shu piki
Internally displaced persons IDP More na hanbu in puthokpa Dhaka Studio More amadi Dhaka production gi launching gi thoramama ngarang Imphal East Akampat Ideal Girls College ta hangba relief camp ta pangthokre. Thoramadu da 3rd IRB gi commandant Sarangtham Hemanta Film Forum Manipur gi secretary Kangjam Ronald Sandra Committee on Protection of Meitei Victims ki chairman Leishangthem Inausha Meitei Council More gi president Mayang Lambam Thoiba Akampat Relief Camp Committee gi advisor Puyam Sarat amadi Santos Electronic ki proprietor Saikom Santos na athoiba mithung oiki More IDP singda yumpham oiba music video album Ha Dalamdam Nungsibi haina koba masu phongki Santos Electronic ki proprietor amadi Dhaka production ki advisor suoriba Saikom Santos na phongdokhibada ahanbu ina puthokliba Dhaka production asi leikidraba apokpagi mingda hangdokpani apokpane hinglingaida artist ka mari leinaba hiram kayada yamna pamjarang kibada Dhaka production amadi Dhaka studio si miyamda khudol tambani masida ahanbu ina puthokliba music video album Hadalamdam Nungsibi haina koba isai asina piriba message asina mamangda Moreda leiringai matamda nungai yaifana chaba watana leiramki adubu Irang asidagi lanjelaklaba matungda relief camp singda awab mayoknaduna leiribasigi awa nungaida yumpham oiba music video album asi puthokpani masida miyamna Dhaka production bu sogatminaduna mateng pangnaba haiki More de yam nungai na leram kanda hojingna relief camp da ler kanda mayok na ga wabase miyam na tawba yaba irang di tawre adubu sigi video sina miyam da haitare khanganing ba haitare kamaina khoisi wana lei habde kamaina waraga lai habje adubu ngasi di release tawro matungda miyam na su haitare Manipur gi official sing amadi miyam sing na lanjen nar liba mi miyam gi mateng bangbiu studio sibu akhona paisa tange na tawkiba natte tawdabu studio se hangi sina miyam da oina message oina ka apakanda mayam punna gyan ta minana bagidamagta koina sinjabani haitare Hojek loisilakpada maruiba pawa muka hana pizari Reserve Forest area the Kanglon Kaina tongan ba structure sing sajenduna leiriba sing mathakta Forest Department na drive sathakre Masig loina na hozu fabi goina de ISTV news matang sida tension jari miteng dabiri ba punamakku amuka hana kurum jari